Central Government Amadi State Leingak Animak na Thokliba Irang Asigi Chap-Chaba Wapham MEEYAM da Thampham Thok HAINA Federation of Civil Society Organization FOCS MANIPUR na FOCS FOCS ki Secretary Information and Public Relations ki Puriba Neris Mangang na Thadrok Pacherol Amada Makatara Dunahai Tha Taramapal Mapung Faraba Manipur da Thokliba Violence Asina Maram Orga Miyoi Chaniyang Kairom Sian Kraba Miyoi Lising Humfu Hena Mayum May Saktuna Lanzana Haliba Jay ani farka dauraba Irang Asibo Central Government ki luching bus singna Irang Asi haurakpagi matangda tongan ba manadaba hongdok hongzin tawba wafam sing phongdokpa asina Manipur gi miyam da chamam naba fauhan badanatana hena khoirang khoisau naba pokhale haiba wafam thamlagli makhatana cherol asida Manipur da Thokliba Irang Asi meitei Federal Draft List ta chalhanaba demand ga mari lenena High Court of Manipur na thokpa order amana thogalakpani haina Parliament Union Home Minister na phongdokiba leikre aduga amukna Irang Asi illegal immigrants singna thokhanbani haina Parliament Union Home Minister Amit Shah na thamkiba leire aduga handak India Today na loba Union Home Minister Amit Shah gi interview amadana Thokliba Irang Asi furuf ani gi marakta thokpa ethnic conflict ni haina phongdokiba wafam asi yamna laibak thibani asigumba ngaihak ki oiba che na wafam sing state Leingak Amadi Union Leingak ani gi leaders singna phongdokpa asina Irang Asigi Chap-Chaba Waroisin na thaiduna leibak thugai na ba changlakpa illegal immigrants sing sokatpa manba wafam sing phongdoktuna Irang Asi hena sautok na ba hotnaroi dabani amadi Manipur da NRC chana handuna mitof khandokpaga loinena Irang Asi athubada loishinaba state Leingak Amadi Union Leingak anina Chap-Chaba thavak lokhatkadabani haina cherol asida phongdorakli